ꯈꯣꯏꯍꯤ ꯂꯣꯛꯄꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕꯒꯤ ꯋꯥꯔꯤꯗꯨ ꯁꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯁꯦ ꯈꯣꯏꯍꯤ ꯂꯣꯛꯄꯒꯤ ꯀꯀꯥ ꯑꯃꯈꯛꯀ ꯊꯦꯡꯅꯖꯕꯅꯤ꯫ ꯀꯀꯥꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯀꯀꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯀꯀꯥ ꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯂꯩꯕꯤꯔꯒꯦ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯈꯣꯏꯍꯤ ꯂꯣꯛꯄꯒꯤ? ꯆꯍꯤ 15 ꯁꯨꯔꯦ꯫ ꯆꯍꯤ 15 ꯁꯨꯔꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯉꯤꯕ ꯈꯣꯏꯍꯤꯁꯦ ꯃꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯈꯣꯏꯍꯤꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯕꯤꯌꯨꯅꯦ ꯀꯀꯥ꯫ ꯈꯦꯠꯅꯕꯁꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯈꯦꯠꯅꯕꯗꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯇꯧꯔꯒꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯁꯤꯅ ꯇꯧꯕꯁꯤꯅ ꯁꯠ ꯐꯕ, ꯑꯗꯒꯤ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯧꯕꯅ ꯐꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯄꯨꯊꯣꯛꯆꯕ, ꯏꯁꯥꯅ ꯈꯪꯅ ꯃꯃꯥꯏ ꯀꯨꯞꯄꯒ ꯄꯣꯠꯁꯤ ꯑꯐꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯤꯅ ꯐꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯉꯦ꯫ ꯀꯀꯥ ꯁꯤꯒꯤ ꯈꯣꯏꯍꯤꯁꯦ ꯀꯔꯤ ꯀꯔꯤ ꯊꯥꯗꯗꯤ ꯂꯣꯛꯀꯦ, ꯑꯗꯨꯒ ꯀꯔꯝꯕ ꯊꯥꯗꯅ ꯃꯥꯁꯦ ꯂꯦꯞꯄ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯒꯗ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯂꯩꯒꯅꯤ꯫ ꯃꯁꯤꯒꯤꯁꯤ ꯈꯣꯏꯁꯤ ꯈꯣꯏꯕꯨ ꯀꯩꯅꯣ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁꯦꯀꯦꯟ ꯑꯦꯄ꯭ꯔꯤꯜꯒꯤ 10 ꯑꯗꯥꯏꯃꯨꯛꯇꯒꯤ ꯂꯦꯞꯈꯤꯕꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯑꯗꯥꯏꯃꯨꯛꯇꯤ ꯂꯦꯞꯀꯅꯦꯕ ꯈꯣꯏꯍꯤ ꯍꯥꯏꯕꯁꯦ꯫ ꯂꯩꯁꯨ ꯃꯇꯝ ꯑꯃ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ꯫ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔꯒꯤ ꯈꯣꯏ ꯑꯌꯥꯝꯕ ꯀꯥꯡꯕꯨꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯑꯗꯥꯏꯗꯒꯤ ꯂꯣꯛꯄꯁꯤꯅ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10 ꯑꯗꯥꯏꯐꯥꯎꯗꯤ ꯂꯣꯛꯄ ꯌꯥꯏ ꯑꯗꯨꯝ꯫ ꯁꯤꯐꯧꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯀꯥ, ꯁꯤꯐꯧꯒꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯊꯥꯒꯤ ꯃꯁꯤꯡꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯈꯪꯖꯅꯤꯡꯉꯤꯁꯦ ꯀꯀꯥ, ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯁꯤ ꯂꯤꯇꯔꯗꯗꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯀꯃꯥꯏꯅ ꯌꯣꯟꯕꯤ, ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯀꯥ ꯁꯤꯁꯦ? ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯤꯇꯔꯗ ꯂꯣꯛꯄ ꯃꯇꯝꯗꯗꯤ 4,900 4,500 ꯑꯗꯥꯏꯃꯨꯛꯇꯤ ꯍꯦꯟꯗꯦꯗ꯫ ꯑꯗꯨꯀꯥꯟꯗ ꯂꯣꯛꯇꯕ ꯃꯇꯝꯗꯕꯨꯗꯤ ꯋꯥꯡꯈ꯭ꯔꯦ, 1,000 ꯑꯗꯥꯏꯃꯨꯛ ꯌꯧꯔꯦ꯫ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯈꯣꯏꯍꯤꯁꯦ ꯍꯥꯏꯖ ꯇꯥꯔꯦꯀꯣ, ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ, ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯈꯣꯏꯍꯤꯁꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯄꯤꯕꯗꯤ ꯉꯝꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯀꯥ? ꯑꯗꯨꯗꯤ ꯉꯝꯒꯅꯤ꯫ ꯉꯝꯒꯅꯤ ꯍꯥꯏꯁꯦ ꯉꯝꯒꯅꯤ ꯍꯥꯏꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗꯤ ꯑꯩꯒꯤꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯂꯣꯛꯑꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯍꯪꯅꯔꯒ ꯑꯗꯨꯝ ꯇꯉꯥꯏꯐꯗꯅ ꯑꯗꯨꯝ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯣ ꯀꯀꯥ ꯁꯤꯁꯦ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯅ ꯂꯝꯗꯤ ꯂꯩꯖꯔꯒ ꯈꯣꯏꯁꯤ ꯂꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯀꯔꯤ ꯔꯣꯜ ꯂꯧꯕꯗꯤ ꯃꯊꯧ ꯇꯥꯏ, ꯃꯥꯅ ꯀꯩꯗꯧꯕ ꯍꯥꯏꯇꯥꯔꯦ, ꯅꯤꯌꯣꯝ ꯁꯣꯏꯔꯣꯏꯗꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯀꯥ, ꯁꯤꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ꯫ ꯔꯣꯜ ꯂꯧꯕꯁꯤ ꯃꯗꯨꯒꯤꯗꯤ ꯑꯩꯗꯤ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦꯀꯣ꯫ ꯔꯣꯟꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯣꯏꯁꯦ ꯌꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯥꯏꯗꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯃꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ, ꯀꯔꯝꯕ ꯖꯒꯥꯗ ꯊꯝꯃꯒꯗꯤ ꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ꯫ ꯃꯁꯤ ꯎꯄꯨ ꯑꯃ ꯏꯁꯥꯅ ꯆꯟꯖꯔꯒꯅ ꯆꯟꯖꯔꯦ, ꯆꯟꯗ꯭ꯔꯒꯅ ꯃꯤꯉꯣꯟꯗ ꯂꯩꯔꯨꯕꯅꯤ ꯈꯪꯗꯦ ꯊꯝꯕꯤꯔꯅꯦꯕꯀꯣ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯁꯦ꯫ ꯑꯗꯨꯀꯥꯟꯗ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯣꯏꯇꯥꯔꯒꯅ ꯅꯨꯡꯁꯥ ꯈꯤꯇꯪ ꯉꯟꯅ ꯐꯨꯕ ꯖꯒꯥꯗ ꯊꯝꯕꯤꯕ꯫ ꯉꯁꯥꯏꯒꯤ ꯈꯣꯏ ꯃꯄꯥꯡꯒꯜ ꯀꯟꯕ, ꯊꯕꯛ ꯁꯨꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯜꯂꯦꯕ꯫ ꯅꯨꯡꯁꯥ ꯈꯤꯇꯪ ꯐꯨꯕ ꯀꯥꯟꯗ ꯁꯂꯥꯛꯅ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯨꯡꯁꯥ ꯐꯨꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯝꯕꯤꯔꯀꯥꯟꯗ ꯂꯣꯏꯈꯠꯂꯛꯀꯗꯧꯅꯤ꯫ ꯂꯣꯏꯈꯠꯂꯛꯀꯗꯧꯅꯦꯕ꯫ ꯑꯗꯣ ꯃꯥꯒꯤ ꯅꯤꯌꯣꯝ ꯍꯥꯏꯖ ꯇꯥꯔꯦꯅꯦ, ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯁꯤꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯈꯣꯏ ꯂꯣꯏꯅꯤꯡꯉꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯣꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ? ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯃ ꯈꯣꯏ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯈꯣꯏ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅ ꯍꯩꯕ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯤꯅ, ꯈꯣꯏꯗꯤ ꯄꯥꯏꯔꯤꯕ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯈꯣꯏꯁꯤꯅ ꯂꯩꯕ ꯃꯇꯝꯗ ꯀꯛꯆꯦꯡꯒꯨꯝꯕ, ꯈꯣꯏꯕꯤ ꯅꯤꯡꯊꯧꯒꯨꯝꯕ ꯑꯆꯧꯕ ꯃꯣꯏꯕꯨ ꯉꯝꯕꯁꯦ, ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ꯫ ꯆꯨꯝꯒꯨꯝꯕ, ꯍꯪꯉꯣꯏꯒꯨꯝꯕ ꯅꯦꯝꯅ ꯊꯝꯃꯒꯅ ꯑꯩꯈꯣꯏꯒꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯁꯤ ꯌꯥꯝ ꯆꯥꯏꯑꯦꯕ ꯃꯃꯥꯡꯁꯤꯗ ꯐꯝꯃꯒ꯫ ꯋꯥꯡꯅ ꯊꯝꯈ꯭ꯔꯒꯕꯨꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗꯨꯗꯤ ꯆꯪꯉꯔꯣꯏ꯫ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣ ꯆꯨꯝꯒꯨꯝꯕ ꯆꯪꯕ, ꯑꯗꯒꯤ ꯀꯛꯆꯦꯡꯒꯨꯝꯕ, ꯑꯗꯒꯤ ꯈꯣꯏꯕꯤ ꯅꯤꯡꯊꯧꯒꯨꯝꯕ ꯂꯥꯛꯄꯒꯨꯝꯕꯁꯤ ꯈꯔ ꯁꯦꯟꯅꯕꯤ ꯇꯥꯔꯦ꯫ ꯍꯥꯠꯇꯣꯛꯄꯤꯕ, ꯇꯥꯟꯊꯣꯛꯄꯤꯕ, ꯃꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ꯫
ꯑꯗꯣ ꯀꯀꯥ ꯈꯣꯏ ꯎꯄꯨ ꯑꯃꯒ ꯈꯣꯏ ꯎꯄꯨ ꯑꯃꯒ ꯏꯁꯄꯦꯁꯁꯦ ꯀꯌꯥꯝ ꯂꯥꯞꯄꯒꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯁꯥꯒꯤ ꯆꯞ ꯆꯥꯕꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯗꯗꯤ ꯐꯨꯠ ꯆꯥꯝꯃ ꯂꯥꯞꯄꯤꯒꯗꯧꯅꯤ ꯃꯗꯨꯅ ꯍꯌꯦꯡ ꯎꯄꯨ ꯑꯃꯒ ꯍꯧꯅꯔꯛꯄ ꯃꯇꯝꯗ ꯆꯤꯈꯥꯏꯅꯗꯦ ꯑꯗꯨꯀꯥꯟꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯃꯨꯛ ꯄꯨꯔꯥ ꯍꯧꯗꯕꯤꯗ ꯂꯩꯇꯥꯔꯒꯕꯨꯗꯤ khitang masi marum ꯂꯩꯁꯜꯂꯒꯕꯨꯗꯤ ꯑꯗꯨꯝ 50ꯃꯨꯛ ꯀꯩꯃꯨꯛ ꯂꯥꯞꯄꯒꯁꯨ ꯌꯥꯏ ꯑꯗꯨꯀꯥꯟꯗ ꯑꯅꯧꯕ ꯐꯥꯕ ꯑꯗꯒꯤ ꯈꯥꯏꯔꯝꯗꯥꯏꯒꯤ ꯑꯗꯒꯤ ꯍꯧꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯐꯨꯠ ꯆꯥꯝꯃꯨꯛ ꯂꯥꯞꯅꯗ꯭ꯔꯒꯗꯤ ꯆꯤꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛꯇꯨꯗ ꯁꯤꯗꯅꯕ ꯑꯩꯈꯣꯏꯅ ꯑꯀꯣꯏꯕꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯩꯀꯥ ꯆꯥꯏꯕ ꯈꯣꯠꯄꯗꯤ ꯀꯩ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯃꯗꯨꯒꯨꯝꯕꯗꯤ ꯁꯤꯗꯅꯕ ꯍꯥꯏꯗꯤ ꯈꯣꯏꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯃꯍꯤꯛ ꯃꯇꯥꯏ ꯀꯩꯀꯥꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯅꯕ ꯍꯤꯗꯥꯛ ꯀꯩꯀꯥ ꯆꯥꯏꯕꯁꯨ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯕ ꯑꯗꯣ ꯀꯀꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯒꯤ ꯊꯥꯗꯅ ꯍꯦꯟꯅ ꯈꯣꯏꯍꯤ ꯂꯣꯛꯏꯁꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯒꯗꯣꯏꯅꯣ? ꯅꯤꯡꯊꯝꯊꯥ ꯂꯩ ꯅꯨꯡ ꯃꯔꯥꯡ ꯀꯥꯏꯕ ꯃꯇꯝ ꯑꯣꯏꯕ ꯂꯩ ꯅꯨꯡ ꯀꯩꯀꯥ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯕ ꯑꯗꯣ ꯀꯀꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯆꯍꯤ 35ꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯏ ꯂꯣꯏꯔꯝꯃꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯤꯀꯨꯞꯀꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤꯕ꯭ꯔꯥ? ꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯂꯣꯏꯔꯝꯃꯒ ꯅꯨꯡꯉꯥꯏꯈꯤꯗꯕꯕꯨ ꯈꯣꯏꯁꯤ ꯕꯣꯔꯤꯁꯥ ꯃꯇꯝꯗ ꯌꯥꯝ ꯁꯤꯊꯔꯛꯄꯁꯤ ꯃꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤꯅ ꯃꯁꯥꯒꯤꯕꯨꯗꯤ ꯃꯁꯥꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯕꯣꯔꯤꯁꯥ ꯃꯇꯝꯁꯤꯅ ꯁꯤꯊꯔꯛꯏꯁꯤꯅ ahal loiba khoi wakar kangbu to ahal loiba gai si sum chang naina akoi taibung mi desu leiduna ko adum sirakani adagi mapiduna borisa matamdadi chabuk waleba aduganda admaina tawa adudai khoise upuji kana tawse aduga December January yowagadi adum mapi chabuk parani adum jam khalani hojiki kaka akoi rainy season borisa matam haitarene sida kaka akoi gi kanagumba mi amana inong nong na loiba hogolakpada maonda thengnagadaba awaba hojik kaka nasu haibigrebako asida kai hena section ba mathau gi taena kaka gi saitagi kitang thambiragadi nungaijagan borisa matamdidi anobol loiba oitaragadi magi inong nong na mai chaningai thangingai leitabida inong nong na habo oitaragadi magi manungda hapsan kana mai cha pija naba sini awang gumba thilaga kha mai boya kana matam nei magi lei su matam phanggai gi mai matam kha khitang hinjana bai tare adu gumba chang sigu chang yo adu ga akoi gi sigi thabak cha ja tare khoi loibagi thabak che akoi na sije dum chendong adum leibra khoi upu kaya mukka semaina tawagadi chahi ma ma airlan pesa kaya gi chang di dum tan ba bagi khitang siju khitang khangge ni khoi si phajana mapung phana laibo oitaragadi khoi upu 10 dang thambada lupa lakh am di hen tan nang chahi amada chahi amada chahi sije kaya rakti lo kadono chahi amajida magi step by step by tarin December thada muroni amma leireko adagi January thada anirak leani February da anirak tai khale mohani adagi March da March ka punjala kana ahumram leani adagi kanobe March April machine ramo lo kana mapalak si lo kadono adanga saigi lupal lakh amamuki chang di income semaina lakpagi jaga bug leina haibi baniwa ada kaka sigi lamaje oyaknabgi do honabada tangai mak phadana khoi upu kaya amuki chang haidare kaka na sum loihaning ba haidare mi amana loige lam du leiba mi mu oy kaduineba ado kaka ai wari yetaro kanda loining en haibo dadi khoi upu kaya darka oy gadage upu tara oitaragadi khoi mapung phana laibo oitaragadi irai line tangani magi upu ama hajawani mathon mathang ko yamaku yatuna aina aina hojik haigibse si hena thorakadene pikna pajarabani haidi hairibu lupa lakh ama haidi yam pikna paba pot pikna ta paba pot adu se public demand yam leibanina ne akoi ata khohi je da ala loksal ro kanda lauge nga ta hairakwa ka mai toy adum lau khoi phangdabai bani lauge nga ta haibi lauge nga ta hai adu akoina khoi ji
ꯀꯩꯅꯣ ꯃꯃꯥꯏꯁꯤ ꯀꯨꯞꯇ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯕꯔ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯄꯣꯠꯁꯤ ꯐꯍꯜꯂꯀꯥꯟꯗ ꯇꯧꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯇꯥꯍꯧꯗꯦ ꯇꯥꯍꯧꯗꯦ ꯑꯗꯣ ꯀꯀꯥ ꯑꯩꯈꯣꯏ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯒꯤ ꯂꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯤ ꯑꯃꯅ ꯁ꯭ꯇꯥꯔꯇꯤꯡ ꯍꯧꯔꯛꯄꯒꯤꯅꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯅꯤ ꯄꯥꯏꯔꯗꯤ ꯌꯥꯒꯅꯤ ꯃꯥꯒꯤ ꯈꯣꯏ ꯎꯄꯨ ꯂꯩꯕ ꯑꯃꯗꯤ ꯈꯣꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯒꯗꯤ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ khối kuma thầm na bala na dal pa lising ama khakhtangidi lupa lising ahum bai gadi ya ꯑꯗꯨ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯈꯣꯏ ꯎꯄꯨꯗꯣ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗꯨꯗ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯈꯤꯒꯦ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯆꯦꯛꯁꯤꯟꯕꯗꯨꯅꯦꯕ ꯆꯦꯛꯁꯤꯟꯕꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯄꯤꯗꯨ ꯊꯣꯛꯄ ꯌꯥꯗꯅꯕ ꯒꯦꯠ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗ ꯎꯄꯨ ꯂꯩꯕꯗꯨꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯑꯍꯣ ꯑꯔꯥꯛ ꯌꯦꯡꯁꯤꯟꯕꯤꯔꯅꯤ ꯎꯄꯨꯅꯤꯅ ꯆꯤꯡꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯀꯥꯟꯗ ꯀꯛꯆꯤꯡꯒꯨꯝꯕ ꯑꯗꯩ ꯀꯣꯕꯤ ꯅꯨꯡꯒꯜꯒꯨꯝꯕ ꯑꯗꯒꯤ ꯆꯨꯝꯒꯨꯝꯕ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯌꯦꯡꯕ ꯈꯛꯇꯅꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯦ ꯉꯁꯥꯏ ꯎꯄꯨꯗꯨꯗꯤ ꯂꯩꯁꯜꯂꯨꯔꯀꯥꯟꯗ ꯈꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤꯕ ꯈꯣꯏꯒꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯗꯒꯤ ꯍꯦꯛ ꯊꯦꯡꯅ ꯂꯥꯛꯑꯀꯥꯟꯗ ꯎꯗ ꯄꯥꯏꯔꯛꯑꯒ ꯅꯞꯄꯁꯨ ꯌꯥꯎꯋꯦꯕ ꯃꯗꯨꯒꯨꯝꯕꯗꯩ ꯐꯍꯧꯕ ꯑꯗꯒꯤ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯉꯛꯑꯒ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯐꯝꯁꯤ ꯈꯣꯏꯁꯤ ꯑꯗꯨꯝ ꯁꯥꯐꯝ ꯑꯃ ꯌꯦꯡ ꯇꯥꯔꯦꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅꯀꯣ ꯑꯗꯨꯀꯥꯟꯗ ꯊꯝꯕꯤꯒꯗꯧꯕ ꯀꯀꯥ ꯑꯩꯅ ꯂꯥꯁ ꯑꯣꯏꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯦꯟꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯛꯄꯤꯔꯤꯁꯤꯅ ꯍꯌꯤꯡꯈꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯍꯌꯤꯡꯈꯣꯏꯒ ꯈꯣꯏꯔꯦꯟꯒ ꯈꯣꯏꯍꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯒꯗꯒꯦ ꯈꯣꯏ ꯑꯅꯤꯁꯤꯗ ꯈꯣꯏꯍꯤꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯆꯞꯇꯤ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯔꯀꯥꯟꯗ ꯈꯣꯏꯔꯦꯟꯒꯤꯅ ꯃꯅꯝ ꯈꯔ ꯀꯜꯂꯤ ꯃꯅꯝ ꯀꯟꯕ ꯈꯛꯇꯅꯤ ꯈꯣꯏꯍꯤꯁꯤ ꯃꯅꯝ ꯑꯉꯥꯡꯈꯩꯅ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯍꯌꯤꯡꯈꯣꯏꯒꯤꯁꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯍꯌꯤꯡꯈꯣꯏꯁꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯈꯣꯏꯔꯦꯟꯒꯤꯁꯤꯅ ꯃꯅꯝ ꯅꯨꯄꯤꯁꯤꯅ ꯃꯅꯝꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯤꯗꯅꯀꯣ ꯑꯗꯣ ꯀꯀꯥ ꯈꯣꯏꯍꯤꯁꯤꯒꯤ ꯀꯥꯟꯅꯕ ꯈꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯃꯣꯏꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯗ ꯀꯥꯟꯅꯕ ꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯀꯀꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯏꯍꯤꯒꯤ ꯀꯥꯟꯅꯕꯁꯤꯗꯤ ꯅꯨꯄꯤ ꯀꯩꯅꯣ ꯏꯁꯥꯁꯤ ꯆꯣꯛꯊꯔꯕ ꯃꯇꯝꯗ ꯏꯁꯤꯡꯒ ꯅꯩꯔꯒ ꯊꯛꯑꯒꯁꯨ ꯍꯛꯆꯥꯡꯁꯤ ꯇꯦꯛꯈꯠꯂꯦ ꯑꯗꯨꯀꯥꯟꯗ ꯍꯛꯆꯥꯡ ꯃꯥꯏꯒꯨꯝꯕ ꯑꯗꯒꯤ ꯈꯣꯡ ꯑꯃ ꯇꯩꯔꯒꯁꯨ ꯃꯥꯏꯁꯨ ꯅꯥꯜꯍꯜꯂꯦ ꯑꯗꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯐꯩ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯑꯗꯣ ꯀꯀꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯦ ꯀꯀꯥ ꯈꯣꯏꯁꯦ ꯏꯔꯩꯆꯥꯁꯤꯡꯁꯤꯗ ꯂꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯀꯀꯥꯅ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯣꯏꯕꯗꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯈꯣꯏ ꯂꯣꯏꯔꯀꯥꯟꯗ ꯀꯥꯟꯅꯕꯒꯤ ꯆꯥꯡꯁꯤꯗꯤ ꯂꯣꯏꯅ ꯍꯣꯏ ꯈꯪꯗꯕ ꯀꯥꯡꯕꯨꯅꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯥꯅꯗꯤ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯉꯤ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯤꯕꯅꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤ ꯄꯣꯠꯁꯦ ꯀꯀꯥꯒꯤ ꯈꯣꯏ ꯂꯣꯏꯔꯛꯄꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯥꯏꯖ ꯇꯥꯔꯦ 15 ꯏꯌꯔꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯅꯤ ꯀꯀꯥꯗ ꯂꯩꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯇꯨꯡ ꯇꯥꯔꯛꯄꯗ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯐꯕ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯑꯣꯏꯖꯅꯣꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯀꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ